Hai, Sakhi, Sakhi, nangbu tabrani he. Ima si yamna wari ne. Khanauga si khara he kangi. Ising kita thakin he nangbo. Wahai do hai kraba matungda thambaldo. Juri ta phamda makhong yan thaduna. Mangolgi ukong tena duda hai fet nga duna phamlami. Marai bakta su humanga ta ngai re nusa su kanagi amuk toiba loire. Khwangdagi khwangchet adu lawthoklaga mamaida khangliba humang mayam adu tapna daithoi. Panadi makuire mamong nupida ising puthoro haikiba adubu puthorakwa kaubudi leitre. Haima, aigi imausibu tadra malin he. Hai Sakhiya, Sakhiya, nangbu aina hairibase tadabro. Ima, kaidore. Ibungo, nang halabra. Ima se ising khaurangi dana. Sakhi de ising kita puthoro na kaurambani. Ma bu tadra malin he. Machanupado mamada sauna yinglaga. Ima, nang hojikta kaithel halakta ngairaba. Ngasidine, pochai gasi isit sitete ibungo. Yang wana yolami. Hongliba pochai singse. Phanana bo hotnabada wariba tanba ma yaurida aidi ibungo. Asumna mamana ngangbadu taba yaba taraba matungda thanildo yam sauningna imungda fatjangki. Machagi mihun khangba thambalni. Ibungo thania, tapthau ko, phinga kanu. Nungsa se yamna sai. Kairo lekai mamangdane ima ikai ko ibungo. Hey. Nanga saidagi ima na kauribase tadabra. Ha. Tabra. Khummo na chindo. Tai. Kaigi taroidoinu. Khummoi haiduna khumjibani. Adu oirabadi khumningdaba na chinsi oina. Sijaw. Asi hairaga machinda khupak tu kanna aniraka humnak thajili. Sakhidu naabana ngaurami adubu maso machindu sunglep tabi khumdi. Hai, bungo, se, anta tap thause. Karino me nana tawrisibo. Karino ba? Adumna tawba haunabra me nangbo. Sakhido magi nupadadi saudabida manipokta oina onsilaga. Yare ima taningde. Sinatro imana pamlibado. Hojikti imagi ningba thongamanine. Aibo halhallo nachanupada. Aduga imagi na thamoido pengadoriba natro. Sakhi, nangna ngangidu kanadana. Ha, nangna nganglibado kanadanoba. Nang na siyam phatrisibu kaigino haibanida. Adu hairaga amuksu phugi tawe adubu thambalna machanupadi namdana chingthokhraba matung ma amu mamang nupigi manakta changdai. Sakhiya, nang na dugam sauridubu inemna nangonda kari haikrage ni bema. Ima, yare, makhataranu ai taningdre. Migi mauga aiga yamna khene. Migi di nana keraga leizaba sanalu pasiraga Hajingpo chatkre, aduga aina Mamongna sauninglibagi maramdu thambal khangde yumthangnabagi mauduna lekagi hajingpot ama yawbo chatkibadu uhobadagi sawbo soidana oirini haiba ma khangde tapna hairai. Bema, nangse ai imaunine. Nangsune inemna atangwa fizol selhaning yamna kehaninglibani. Sana lupaga do tekthaba makai sihaning. Adubu hojikti inemna leiriba phibam masida karisu tawba ngamdeni. Aina sel mayam leidana nangi mayam ama tawbini haibasu natedana. Leina tawdabadi natedana karigino nangna wakhal phattaba mayam ama khalibadubo. Nongwadi soidana inemna nangina ningthunghangani yebema. Yare khangi. Chakhum mai mutanaba hotnabada sidawraba imungsina. Aigi ningba thonghanba haibadu madine handak mapoksimagi oithoroi. Sakhiya, nangna imada tawribase karino? Ha, nang ima se hatlage hariraba. Chalo, nangna pamdu chalo. Nasaktu yam yengningaltre bema. Aise, ipamna inthoraklaba nupini. Laida chutatnaba nanga nushinabagi. Ima ipana sawi khangna nangonda hanjin chenbadagi. Aibu makhoigi macha nate haiduna inthoraklabani. Aduga hojikna aigi ningba amata nakhoina thonghande. Yumda leiringaidadi ima ipana aigi apamba loina tawbi. Sidadi chak phawba inthinungaina chaba phangdre. Adu hairaga Sakhidu kablaklami thanildo yamna saunungba haibadu oire. Magi nupidu makhut pena amuktangdi phurage haina khalakliba matam asi yamna sangle adubu mamana yadabadagi hekta tokpani. Sakhi, yumsida nangdi yam nungaina thamlibani. Amaromda aiga imagadi nongambadagi thokibadagina haujiktani halakliba. Aduga
Imadi ngahak leiraga ingkholda amuk leiramani. Adugi mathakta nangna amuk naibiba. Masibu miyoiba amagi lichatla haibanida. Adu ada ai khangde. Aigi ningbadi nakhoina thungangadaba natro. Aina pamba khuding nakhoina amata pangthoktriba karigino haibanida. Sakhe nang nakok cha amale. Ima ibanidi achawaram pamba nangina ning thunghanba ngamlaroi haibani. Aina hairibase. Ngamoidaba lairadi aibu karigi lobiribano. Sumai tawrumgani sumai tawi haiba khangamabadi. Nahana nangbu kainaramani. Hojikti aigi nupi oina yumsida lakrabani yadaduna tawribani. Matam adudadi nangse thabak kayamna phabi ing tappi yam sakidaini. Aduga lauraba matungdana oiramliba mawong asidi aidi chamamnari. Ichasa nakhoibu to'oda yumthangnabagi mina takrabadi imabu ikaida noibo. Karigi ikaidoino mama ama oibagi nachanasu aikhoina penjanaba tawbige haiba wakhaldi nongmata khandaba mama. Nangbu karamba makhalgi mamano. Mamang nupina mabu thina nganglabasu thamba karimata khumlamdi. Tumina adumak leirami. Maramdi migi mamangda khatna chainabadu tanbagi. Nakal amaromdana sanado mamang nupibu laktana kaurami. Lanthoisu phathoraklaga. Ima kaidorage adyam kan kaiduba. Aina khumna adum kausila idubu karigino ima. O kaurak patabani. Thorak pra haibisu suk thok thoklakti. Nate aina haibadi nangse angaubira haibanida. Manemgi waduda lanthoidu yamna sauninglami adubu phatharaga. As jaksangda insangkana thongibagine ima. Injangdo mahiga amta hapti. Adugi karani na tawbani. Kaidobo yaurage ajam kan kaushiba. Hai nachanupigi pau tage hange haina tawbani ne. O adugiru imana aibu laktana kaurise. Aidi langa laboy ningoritana. Adubu nanghauraroi hingchayai tamagi mawongda kauribani ne. Ingna tapna imungda changhaga hainaba yaidana. O aingonda ne o khatana amuk leiranu. Sasatamo ichanupido mama ainadi yam nusijabani. Adubu laira judatnaba nupaduda hanjin chenbaduda sauningduna aikhoisu hek inthokre. Hojikti kayadi pendre. As yam nungaiteda. Imagi sakhiya nangi khanbada imase tumbaga amata hek yadreni he nangbo. Hai sana nangna pamlibase karino ha nangna pamlibase karino haibani. Aina nangoda kari haikige. Sanado punga ngakre. Manakta lairamba mamang nupina magi manakta lairamda mapuroiba achaubana magi manakta lairambadu ubada. Makhoi mapa kayam kuirage halakpa. Kuirene sana ibema. Nanai nupa hanjarakpadi. Nacha nupi lamket lam haibido yamna nushirabadi. Nang sumagi manakta chalaga oina laikrodana. As makhoi mapa nathamo yamna kanba tawganu. Nacha nupi ama khaktani. Nang na mabu suknung nungsiba ngamjiba karigino. Yamna phattaba tawganu. Aidine thamoise puba ngamdre. Hai mama taningde. Aikhoi imungdabu amakhak nataba kari leirige. Mapa amakhak mama amakhak. Ichanupa amakhak imau nupi amakhak. Aduga ichanupi su amakhak. Ama nataba ani suba amta yaudina. Makhoi mapa taningde. Madu mayamdo haireklibana karigino amo. Nangnadi nachanupi amakhakni hairakibaduna karigino. Adudine ichanupi amakhaknina mayamdagi hentokna luna tawgadaba icha asida aikhoina inthokduna thambibase haunade haijabani aina haijabadi. Langanu taningde. Matomta yaujaba namau nupise hanamta luna tawko. Kaisu kanadabada chak chara ama phawa thongduna pijadraba nachanupido nungsiraga kaidongnadoino. Yam taningde. Hando ai imung changki. Thaba halakpagi chaknaga chak lambane. Asi hairamlaga achaubado imungda fat changki. Sana sauna magi nupada yenglaga. Masibu mamau nupinaga semjinkrabra kainom tawrine. Mai masa asida
ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯄꯣꯛ ꯍꯦꯛ ꯄꯣꯛꯇꯕ ꯃꯥꯜꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯏꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯇꯥꯆꯧꯕ, ꯑꯩ ꯅꯣꯏ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯅꯣꯏ ꯅꯃꯥ ꯏꯕꯦꯝꯃꯁꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯟꯊꯣꯏ, ꯏꯃꯥꯒ ꯃꯥꯟꯅꯒꯅꯨ꯫ ꯅꯪꯒꯤꯗꯤ ꯄꯥꯕꯒ ꯑꯩꯒꯅ ꯂꯦꯞꯄꯤꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ? ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯆꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯌꯥꯄꯣꯠꯇꯦꯗ ꯏꯄꯥꯝꯗꯒ ꯆꯠꯄ꯫ ꯌꯨꯝ ꯄꯥꯜꯂꯨꯔꯒꯦꯅ ꯂꯥꯛꯂꯕ ꯑꯩꯅꯤ꯫ ꯉꯝꯅꯅꯕ ꯄꯥꯟꯕ ꯇꯥꯕꯅꯤ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒ꯫ ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯅꯤ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ ꯅꯃꯥ ꯁꯛꯇꯥꯁꯤꯒ꯫ ꯐꯠꯇ꯭ꯔꯦ ꯈꯪꯉꯕ ꯃꯤꯁꯤꯒ ꯁꯨꯝ ꯃꯥꯟꯅꯒꯦ ꯍꯥꯏꯔꯤꯔꯕ? ꯅꯣꯡꯃꯗꯤꯅꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤꯗꯅ꯫ ꯍꯣ, ꯉꯥꯏꯒꯦ, ꯅꯈꯣꯏ ꯅꯃꯥꯅ ꯐꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯒꯦ꯫ ꯌꯥꯔꯦ, ꯅꯪꯁꯨꯅꯦ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯝꯆꯠ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯏꯁ, ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯔꯤꯒꯤ ꯕꯦꯕꯥꯔꯅꯣ? ꯂꯟꯊꯣꯏ, ꯑꯩꯁꯨꯅꯦ ꯍꯦꯂꯥꯒꯤ ꯂꯟꯊꯣꯏ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯗꯨꯗꯗꯤꯅꯦ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯎꯠꯀꯅꯤ꯫ ꯑꯗꯨꯒ ꯂꯟꯊꯣꯏꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯅ ꯄꯠ ꯍꯦꯛꯇ ꯊꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯎꯅꯤ ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯇꯝꯂꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯃꯧ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯈꯪꯁꯦꯡ ꯁꯦꯡꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕꯕꯨ ꯌꯥꯎꯒꯦ? ꯏꯅꯦꯝ ꯏꯕꯦꯝꯃꯅ ꯐꯠꯇ꯭ꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯠꯇꯕꯒꯤ ꯆꯥꯡꯅꯅꯦ ꯌꯥꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯃꯁꯤꯃꯗꯤ ꯏꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯨ꯫ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯁꯅꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯩ, ꯆꯥꯎꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ? ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯗꯤ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯉꯝꯂꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯎꯕꯪ! ꯑꯁ, ꯏꯃꯥ, ꯅꯪꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯤ ꯀꯥꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯅ ꯅꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯂꯨꯝꯃꯒ ꯇꯥꯗꯧꯒꯤ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯃꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ? ꯍꯦ, ꯅꯈꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯅ ꯂꯣꯟꯅ ꯇꯥꯕ ꯅꯠꯇꯦ꯫ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ? ꯅꯣꯏ ꯌꯥꯝ ꯍꯩꯔꯦꯅꯦ, ꯌꯥꯝ ꯍꯩꯔꯦꯕ꯫ ꯍꯩ, ꯁꯅꯥ, ꯅꯪ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ? ꯀꯔꯤ ꯇꯧꯔꯤꯒꯦ? ꯃꯤ ꯈꯠꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯂꯕ ꯑꯣꯏꯗ ꯅꯪ ꯑꯃ, ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯛꯇ ꯉꯥꯡꯉꯤ, ꯃꯣꯏꯗꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯆꯥ ꯅꯃꯧꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯁꯅꯥ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯂꯩꯔꯨꯔꯣ, ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯕ ꯂꯧꯁꯨ ꯂꯧꯈꯠꯇ꯭ꯔꯤꯕ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣꯀꯣ ꯅꯪ꯫ ꯃꯤꯅ ꯅꯣꯛꯅꯅꯕ ꯌꯥꯝ ꯇꯧꯅ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕꯗꯨ ꯊꯣꯛꯈꯤ꯫ ꯃꯄꯥꯒꯤ ꯃꯇꯧꯅꯤ, ꯃꯆꯥꯒꯤ ꯃꯇꯧꯅꯤ, ꯃꯧꯒꯤ ꯃꯇꯧꯅꯤ, ꯑꯩꯅꯦ ꯄꯦꯜꯂꯕꯅꯤ ꯑꯁꯦꯡꯕ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯏ꯫ ꯇꯥ ꯊꯥꯅꯤꯜ, ꯀꯩꯗꯧꯔꯒꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨ ꯁꯨꯛꯇꯣꯛꯑꯒ ꯂꯥꯛꯏꯗꯨꯕꯨ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯣ? ꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯑꯅꯥꯕ ꯌꯥꯎꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯠ 8-9 ꯂꯩꯔꯒ ꯄꯤꯒꯦ ꯍꯥꯏꯍꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯁꯨꯕ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯅꯦ ꯌꯥꯝ ꯄꯦꯟꯖꯔꯛꯇ꯭ꯔꯤ꯫ ꯁꯈꯤ, ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯒ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯑꯔꯦꯝꯕꯗ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯑꯍꯥꯌꯣ, ꯇꯥꯏꯅꯔꯣꯍꯦ꯫ ꯅꯨꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯒ ꯅꯁꯥꯒꯤ ꯈꯨꯠꯁꯨꯃꯟꯕꯨ ꯅꯝꯗꯨꯅ ꯂꯧꯔꯛꯄ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯀꯩꯗꯧꯅꯔꯒꯦ? ꯏꯃꯥ, ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯄꯤꯔꯛꯇ꯭ꯔꯒꯕꯨ ꯀꯝꯗꯧꯔꯨꯅꯤ ꯏꯕꯨꯡꯉꯣ? ꯈꯠꯅꯔꯒ ꯁꯦꯜ ꯑꯗꯨ ꯊꯣꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯈꯠꯅꯔꯨꯅꯨ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ
Ikai. Migine, ingna chikna lainarisi khangedana. Adune ikaize. Hanubi lukrabi. Nana ngangibado aingoda natro. Nangina kun chap chana khangi. Aina nang hek sidriba phawbudine. Aise. Nungai bangam gudaba laitre. He Sakhi. Nang ai du kanadano. Ha. Nang nganglibadu kanadano. Aina nganglibase noi namadani kaino. Adu phau khangdabra. Leminaribase aikhoi hum khaktani. Aigi ipuroiba nangonda aina ngangadro. Asumna yamna usitana khumlakpaduda Thanil sauna magi nupigi mamaida khupakna thajili aduga hairei. Nangumbi kashulaitabi amana aigi imada adumna haibe yabra. Aduk yamna chakhottaba wangang sangang dipse karigino. Nangbu karamba makhalgi sano. Ha. Nangna aigi imase kashulaitana khalabasu. Aigi iphamdadi imadagi hena nushiba hena tangba ama amuk laite khangaba. Nangna aingodaga phurabanine. Nama kashulaitapasigi chak phawba ningthina chaba phangdaba. Nakhoigi imungsida ai lainingdi ai suklai lainingdi hairisini. Nangonda laite yade haidi. Lainingdragana chakho. Ai nangondane sungi deloi. Imagi Thanil yare kaidoragi nangba makha amuk tareno. Ima taba ngamdre ni bungo. Sakhido mane mamadi mapuroiba anida mamito khane yenglaga machinda muksolai. Nakhoi aina kaidoragi yung yengo hairisini noi. Hai, imoi bema, kai chatoribano. Isano pana ngaktang sauraga, ngang bubu, kaisu khanganu mi. Adumna tawgono. Napamda changba yadriko, nangi oiba phibamduga. Lokhotbu khotba tawragane, ningthina changgadabani. Ima, khanggono. Magi thobo chatkisano. Asugam phataba mi makhalsibu. Aikhoinasu mabu nungsibam thoktine ima. Ibungo, adumna ngangano. Adumna ngangba haunadi. Masu angang. Ngahak sawbagi nganglibani. Aikhoida ngangdana ma kanada ngangani. Si, nakhoi phajana angta lay. Hadakti Sakhido wa makha amata taramda phathokirami mamau nupi chatkibadu ubada thambaldu leifam chapam khangamde. Ibungo, Sakhise sauraga chakre. Nangbomta tanauni he. Ima, chakisano. Asuk yamna phattaba mi mahikse. Chakisano kadobugi. Mabu aina kadobugi khamdoino. Ibungo, adumaina haiganuni nangbo. Mapam marang khangdana mangki khoki tawrabadi kamdawni aikhoise awafamda taga dawribani ni nangbo chaluse angta tanaru soba nangbune nangna yadragana imana oina tanaragane phajana pusilaagi asumna haiduna thambaldo mamau nupibu tanarai phana sangna thoraklaba phawbada mamau nupidu mana uba phangdre madi kadai yokhrajanu ni sibo othokna thuna chatkreda tawribase Asumna machinda murum sonduna lakpada laikai angang ama amuk thengnare. Ine, kai chatoino. Ibungo amuba, aigi imau nupido hojikta icha nupaga saunadana thokibani. Inegi se mata naraklibani. Nangdi uhaudabro. Uhawe. Mamaga chatminakrabani madi. Amubigi waduda ngakna. Haima, nangdi magi mamado kamaina khangino ni ibungo. Nangna hairidubu mi onaramganida. Aigi imau nupidubu masak khangbrane. Khangdadi kaino ine Sakhidubu aina gadubui khangoidun. Hana aise moituda leire ibani ine. Ado madi lausu laukhatri. Mapamda sauraga inthorakpani lusulu hongba nati. Kamai toino ni bungo. As ine mamana hana amuan thara roina hairamabani. Moigi mama sanado khara sathiba nupin. Ngasise aikhoida chak chara ama chaminase na akhoi mana moibu chakobani. Adubu chaka chadabi chakre. Machanupina kappaga chinthorukpado ine sanana ukibadagi adu boba aina haibadi aikhoinasu khara khamjinba yaidana hajupu laikai mamangda ikaibana loirani ni inidi ikairunu ine kemda khalun Sakhido mayumdadi yam nungaina makuta hamaga chaning khalaga charaga leibani sida leibagi yam thina tayonaramani adunane chatlegi khanduna chakrabani kashu wasilurnu deine wana nabani imungda changaga gyantana botharu hai amuba nangna nganglibado kari chatkribado aigi amata yaujaba icha nupagi nupini ni he kanana nate hairege ineda ado hojikti inena mayumda chalasu kashu piraroi inena pangwa wana nabani imungda changaga gyantana bothabana phatroine thambaldo hoini maini hairamdabida phat changki amuba sauna matomdo murum soli aina hana khanglamlabadi Sakhido lauraga aina ina khairak yamna khunba ama oirani khanjaruban adubu ona dainabada lekai gi inaw nupa amon lawsilai imung manungna yabasu natabaduda
ꯅꯨꯄꯤꯅꯤꯅ ꯂꯝꯀꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯥꯏ ꯂꯥꯏꯔꯤ ꯈꯪꯂꯛꯄꯗꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯅꯤꯡꯉꯛꯏꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯧꯔꯒ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯧ ꯍꯜꯂꯛꯄꯤꯗꯤ ꯂꯧꯕ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗꯦꯗꯀꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝ ꯌꯧꯔꯝꯃꯅꯤ ꯃꯃꯥꯒ ꯊꯦꯡꯅꯈ꯭ꯔꯦ ꯌꯧꯒꯦ ꯌꯧꯁꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯌꯥꯝ ꯋꯥꯁꯟꯕ ꯍꯧꯅꯗꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯜꯂꯦ ꯏꯃꯥ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯏꯃꯥ ꯃꯃꯥ ꯊꯦꯡꯅꯔꯒ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯍꯩ ꯃꯧ ꯃꯃꯥ ꯅꯈꯣꯏꯕꯨ ꯑꯃꯨꯕ ꯈꯣꯏꯗ ꯆꯥꯛꯀꯧꯔꯤ ꯆꯥꯛ ꯆꯥꯔꯨꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯅꯥꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯈꯣꯏ ꯃꯄꯥ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯅꯆꯥꯅꯨꯄꯤꯁꯤ ꯎꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕꯒ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯨ ꯎꯕꯗ ꯇꯞꯇꯥꯏ ꯀꯞꯊꯣꯛꯎꯔꯦ ꯉꯁꯤ ꯑꯃꯨꯕ ꯈꯣꯏꯗ ꯆꯠꯂꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯀꯨꯕꯣꯛꯅ ꯂꯟꯊꯣꯏꯗꯨꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯌꯥꯝꯅ ꯈꯣꯡꯒꯣꯜ ꯇꯥꯏ ꯍꯥꯏꯅ ꯌꯥꯝꯅ ꯐꯩ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯥꯎꯅ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯛꯄꯗ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯄꯪꯌꯥꯗ ꯌꯥꯕ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯃꯈꯣꯏꯅ ꯈꯜꯂꯝꯂꯅꯤꯗꯣ ꯍꯟꯗꯛꯇꯤ ꯂꯟꯊꯣꯏꯗꯨ ꯐꯠ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯁꯈꯤꯁꯦ ꯂꯩꯍꯧ ꯍꯥꯏꯅ ꯐꯖꯅ ꯊꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥꯅꯁꯨ ꯄꯨꯈ꯭ꯔꯁꯦꯅ ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯟ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯑꯃꯒꯨꯝꯅꯅꯤ ꯏꯃꯥꯅ ꯉꯥꯡꯂꯤ ꯄꯣꯠꯅꯤ ꯌꯥꯔꯦ ꯏꯅꯝꯃꯁꯨ ꯍꯦꯟꯖꯤꯜꯂꯅꯨ ꯄꯥꯕꯗ ꯏꯅꯝꯃꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯝꯃꯒ ꯏꯅꯝꯃꯒꯤ ꯇꯣꯡꯖꯕꯁꯦ ꯀꯩꯅꯣ ꯑꯗꯣ ꯑꯐꯕ ꯃꯤ ꯑꯃꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯃꯧꯅꯅꯦ ꯌꯥꯝ ꯌꯨꯝ ꯀꯥꯏꯅꯅꯕ ꯁꯤꯟꯒꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨ ꯈꯨꯕꯥꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯒ ꯍꯥꯏꯔꯛꯏ ꯐꯖꯩꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯇꯥ ꯐꯥꯎꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯅꯅꯝꯃꯅ ꯌꯨꯝꯁꯦ ꯐꯥꯎꯗꯤ ꯊꯨꯒꯥꯏꯗ꯭ꯔꯤ ꯉꯔꯥꯡꯗ ꯆꯠꯈꯤꯕ ꯅꯪꯗꯤ ꯊꯨꯒꯥꯏꯔꯝꯂꯒ ꯂꯥꯛꯑꯕ ꯅꯠꯇ꯭ꯔో ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯗ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥꯗꯒꯤꯁꯨꯅꯤ ꯅꯅꯝꯃꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯕꯅꯤ ꯅꯄꯥꯗ ꯅꯠꯇꯦ ꯅꯕꯨꯡ ꯑꯁꯤꯁꯨꯅꯤ ꯁꯈꯤ ꯏꯃꯥ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯋꯥ ꯍꯪꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯂꯥꯛꯏꯕꯅꯣ ꯍꯥꯏ ꯆꯥꯎꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯕꯨ ꯅꯪ ꯈꯛꯀꯤ ꯌꯨꯝꯂꯣ ꯅꯆꯟꯅꯨꯄꯤꯒꯤꯁꯨ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯌꯨꯝꯁꯦ ꯃꯥꯒꯤꯁꯨꯅꯤ ꯃꯌꯨꯝꯗ ꯂꯥꯛꯆꯕꯕꯨ ꯀꯅꯥꯒꯤ ꯑꯌꯥꯕꯃꯨꯛ ꯂꯧꯔꯨꯈꯤꯗꯣꯏꯅꯣ ꯃꯍꯥꯛꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯃꯈꯥ ꯇꯥꯔꯅꯨ ꯑꯗꯥꯏꯗ ꯂꯦꯞꯄꯣ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯀꯩꯝꯇ ꯈꯪꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯇꯨꯅ ꯂꯣꯏꯅ ꯇꯝꯕꯤꯔꯕꯅꯤꯅ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥꯏ ꯆꯥꯎꯕ ꯂꯟꯊꯣꯏ ꯏꯄꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ ꯅꯈꯣꯏꯅ ꯅꯆꯟꯅꯨꯄꯤꯗꯣ ꯉꯝꯅꯅꯕ ꯃꯌꯨꯝꯗ ꯆꯠꯍꯟꯈꯣꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯑꯆꯧꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤ ꯆꯠꯂꯣ ꯉꯜꯂꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯑꯩ ꯈꯪꯉꯤ ꯏꯅꯝꯃ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯌꯨꯝꯁꯦ ꯂꯣꯏꯅ ꯄꯥꯜꯂꯤꯁꯤꯅꯤꯅꯦ ꯑꯗꯨꯒꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯅꯥꯀꯟꯗꯒꯤ ꯆꯥꯎꯕꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯦ ꯁꯈꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯝꯃꯁꯦ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯅꯅꯝꯃꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯀꯔꯤꯅೋ ꯍꯥꯏ ꯆꯥꯎꯕ ꯀꯩꯅꯣ ꯅꯆꯟꯅꯨꯄꯤꯗ ꯑꯗꯨꯌꯥꯝ ꯀꯟꯅ ꯁꯪꯀꯠꯂꯤꯕꯗꯤ ꯅꯆꯟꯅꯨꯄꯤꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯑꯗꯨꯒꯗꯤ ꯇꯧꯒꯅꯨꯀꯣ ꯑꯆꯧꯕ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅꯦ ꯁꯤꯕ ꯐꯥꯎꯕ ꯀꯤꯕꯤꯒꯗꯕ ꯁꯅꯥ ꯅꯠꯇꯦ ꯏꯃꯥ ꯅꯪ ꯃꯈꯥ ꯇꯥꯔꯅꯨ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯑ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯦꯅ ꯍꯥꯏꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯐꯅ ꯐꯖꯅ ꯇꯝꯕꯤꯔꯕꯅꯤꯅ ꯌꯥꯝ ꯍꯩꯔꯦ ꯏꯆꯥꯁꯦ ꯑꯗꯨꯕꯨꯅꯦ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯉꯝꯒꯗꯕ ꯀꯅꯥꯅꯣ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯊꯣꯔꯛꯑꯣ ꯂꯥꯛꯑꯣꯕ ꯑꯁ ꯇꯥꯆꯧꯕ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯔꯨꯁꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯁꯤꯗꯅꯦ ꯅꯪ ꯌꯥꯝꯅ ꯇꯞꯁꯤꯜꯂꯨꯔꯅꯨ ꯑꯩꯁꯨ ꯂꯟꯊꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯅꯃꯥꯅ ꯁꯅꯥꯅꯤ ꯍꯥꯏꯅ ꯃꯨꯛꯂꯕꯁꯨ
ꯑꯩꯅ ꯂꯟꯊꯣꯏꯅꯤ ꯍꯥꯏꯅ ꯃꯨꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯈꯔꯗ ꯉꯥꯏꯔꯕꯅꯤ ꯏꯃꯨꯡꯁꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ꯫ ꯅꯪꯅꯅꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯪꯉꯨꯅꯦ꯫ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯨ꯫ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯊꯝꯕꯥꯜꯗꯨ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯅꯦꯝꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯁꯦ ꯂꯧꯈꯠꯇ꯭ꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯅꯥꯒꯤ ꯂꯩꯀꯥꯏ? ꯀꯅꯥꯒꯤ ꯆꯠꯅꯕꯤ? ꯀꯔꯤꯒꯤ ꯂꯧꯈꯠꯄ? ꯑꯗꯨ ꯑꯗꯥ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯅꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯁꯨꯛꯆꯥ ꯆꯥꯕ ꯐꯪꯗꯦ꯫ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯤꯕ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯁ, ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯀꯧꯏ꯫ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯄꯥꯝ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯍꯩꯗꯦ ꯏꯕꯦꯝꯃ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏꯁꯨ ꯎꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯦꯝꯒꯅꯦ ꯐꯖꯅ ꯆꯠꯈ꯭ꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ, ꯍꯟꯗꯣꯛꯎꯁꯦ꯫ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ꯫ ꯏꯆꯥꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯥꯛꯏꯕꯅꯤ, ꯈꯪꯉꯦꯗꯅ? ꯁꯅꯥ, ꯅꯪ ꯑꯩ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯈꯔ ꯍꯦꯜꯂꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯟꯊꯅꯁꯨ ꯈꯜꯂꯒꯗꯤ ꯉꯥꯡꯒꯅꯨ꯫ ꯑꯣ, ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯍꯟꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯐꯖꯅ ꯈꯪꯂꯒ ꯂꯥꯛꯂꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯅꯅꯦ, ꯏꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯑꯣꯡꯈꯤꯕꯗ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯏꯆꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯀꯅꯥꯅꯁꯨ ꯄꯨꯕ ꯉꯝꯂꯣꯏ꯫ ꯁꯅꯥ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ꯫ ꯃꯁꯥꯒ ꯋꯥꯏ ꯁꯪꯗ꯭ꯔꯦ꯫ ꯑꯩꯒ ꯐꯖꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯏꯃꯧ ꯅꯨꯄꯤꯁꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯕ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯣ꯫ ꯁꯈꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯊꯝꯕꯥꯜꯅ ꯇꯞꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯁꯈꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯑꯣꯠꯀꯦ? ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯋꯥꯅ ꯁꯨꯔꯕꯁꯨ ꯅꯪꯗꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯏꯅꯦꯝ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ꯫ ꯏꯅꯦ, ꯉꯥꯛꯇꯪ ꯐꯝꯃꯨ꯫ ꯃꯈꯣꯏꯒ ꯁꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯒ ꯂꯩꯕ ꯊꯣꯛꯑꯕꯗꯤ ꯏꯅꯦꯁꯨꯅꯦ ꯀꯣꯛ ꯁꯣꯏꯗꯅ ꯆꯥꯛꯂꯛꯄ ꯇꯥꯔꯦ꯫ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯍꯥꯎꯅ ꯊꯛꯁꯤ꯫ ꯍꯦꯂꯟꯊꯣꯏ, ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯅꯅꯦ ꯃꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥꯕ ꯅꯪꯒꯤꯁꯤ? ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯕꯁꯨ ꯆꯠꯂꯣ꯫ ꯆꯥꯛꯀ ꯆꯥꯔꯛꯇꯕꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯊꯝꯕꯥꯜ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯆꯠꯂꯣ, ꯑꯩ ꯁꯥꯎꯔꯛꯑꯕꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯏꯕꯦꯝꯃ, ꯅꯪ ꯋꯥꯅꯅꯕꯅꯤ, ꯆꯥꯗꯣ ꯂꯣꯜꯂꯨꯔꯅꯨ꯫ ꯅꯆꯟꯅꯨꯄꯤꯁꯦ ꯑꯝꯇ ꯊꯦꯝꯃꯨ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯊꯝꯕꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦꯌꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯍꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ, ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯗꯅ ꯑꯩꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯑꯩ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯑꯩ ꯈꯪꯉꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯤꯗ ꯊꯥꯔꯛꯄꯒꯤ ꯋꯥꯗꯤ ꯊꯥꯔꯛꯑꯔꯣꯏ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯁꯤꯗ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯏꯆꯥꯅꯨꯄꯥꯗꯣ ꯊꯥꯔꯛꯑꯒꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅꯗꯤ ꯊꯥꯔꯛꯑꯣ꯫ ꯋꯥꯁꯦ ꯌꯥꯝꯅ ꯁꯥꯡꯗꯅꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯇꯠꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤꯅꯤ꯫ ꯁꯤꯃꯇꯪꯗꯤ ꯃꯃꯥ ꯅꯪꯅ ꯈꯪꯉꯣ꯫ ꯕꯦꯝꯃ, ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯁꯦ ꯈꯔ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯊꯝꯕꯥꯜꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯆꯠꯈꯤꯕꯒ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯍꯦ, ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯉꯥꯡꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯈꯪꯂꯤꯗꯅ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯒꯦ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯟꯊꯣꯏꯅ ꯑꯣꯏꯅ ꯁꯅꯥꯒꯤ ꯁꯩꯌꯦꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯛꯏ꯫ ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯃꯁꯤ ꯉꯥꯡꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯕ? ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯅꯝꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ꯫ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯆꯪꯉꯣꯅꯦ ꯅꯪꯒꯤ ꯀꯥꯗ꯫ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯥꯟꯁꯤꯟꯈꯤ꯫ ꯍꯦ,
ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯉꯒꯅꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯒꯤ ꯆꯥꯛꯇꯣ ꯏꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ ꯍꯣ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯔꯨꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯌꯦꯡꯒꯦꯕ ꯑꯩꯅ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯃꯥꯗ ꯉꯥꯡꯂꯛꯏ ꯏꯃꯥ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯆꯠꯂꯤꯕꯗꯣ ꯏꯃꯥꯅ ꯃꯥꯕꯨ ꯅꯃꯧꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯏꯃꯥꯕꯨ ꯃꯃꯥ ꯑꯃꯒꯨꯝꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕꯅꯤ ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨꯅꯦ ꯁꯨꯛꯊꯥ ꯊꯥꯒꯠꯂꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯃꯥꯗꯤ ꯏꯕꯨꯡꯉꯣ ꯆꯠꯇꯕ ꯌꯥꯗꯦꯅꯦꯍꯦ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯁꯥꯎꯅꯕ ꯂꯣꯏꯅ ꯌꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯅꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯄꯥ ꯅꯪꯅ ꯂꯧꯔꯨꯒꯗꯕꯅꯤ ꯑꯁ ꯏꯃꯥ ꯁꯈꯤꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯁꯤꯜꯂꯥꯅꯨ ꯑꯩ ꯏꯪꯅ ꯑꯝꯇ ꯂꯩꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯀꯥꯟꯅꯗꯕꯗ ꯁꯥꯎꯅꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯥ ꯃꯁꯥꯁꯨ ꯋꯥꯍꯩ ꯁꯪꯗ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯊꯥꯅꯤꯜ ꯃꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯇꯧꯅꯤ ꯃꯧ ꯃꯃꯥ ꯁꯅꯥꯒꯤ ꯃꯇꯧꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥ ꯊꯣꯛꯇꯅ ꯂꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯍꯣꯏꯗ ꯃꯈꯣꯏ ꯃꯁꯦꯜ ꯐꯅ ꯐꯅꯅꯕ ꯑꯗꯨꯝ ꯉꯥꯡꯅꯖꯔꯁꯅꯨꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯀꯟꯅ ꯁꯥꯎꯔꯝꯃꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯔꯅꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔో ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯩꯒꯅꯨ ꯏꯕꯦꯝꯃ ꯃꯣꯏ ꯏꯃꯨꯡꯗꯨ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯅꯪꯅ ꯍꯌꯦꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯇꯥꯔꯦꯗꯅ ꯑꯁ ꯏꯃꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯌꯥꯔꯦ ꯑꯩꯁꯨ ꯑꯋꯥꯕꯗꯣ ꯑꯝꯇ ꯈꯪꯉꯛꯇꯕꯅꯤꯅ ꯏꯃꯨꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏꯗꯧꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯃꯃꯥꯗꯨ ꯁꯥꯎꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯗꯨ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯅꯣ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯊꯦꯝꯂꯛꯏ ꯕꯦꯝꯃ ꯊꯥꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯄꯥ ꯌꯥꯎꯗꯅ ꯄꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯕꯥꯕꯥ ꯑꯩ ꯁꯈꯤꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯀꯨꯕꯣꯛ ꯑꯆꯧꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯆꯧꯕ ꯉꯛꯅ ꯅꯪꯁꯦ ꯑꯩꯈꯣꯏ ꯁꯈꯤꯒꯤ ꯑꯧ ꯕꯥꯕꯥ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯣꯡꯃ ꯏꯄꯥꯅ ꯎꯈꯤꯕꯒꯨꯝ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯗꯩ ꯏꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅꯗꯤ ꯑꯆꯧꯕꯕꯨ ꯍꯥꯟꯅꯗꯒꯤ ꯃꯀꯨꯕꯣꯛꯅꯤ ꯍꯥꯏꯕ ꯈꯪꯏ ꯁꯈꯤꯅ ꯇꯥꯛꯄꯗꯒꯤ ꯎꯔꯝꯃꯅꯤꯌꯦ ꯕꯥꯕꯥ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯤꯜꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏ ꯃꯃꯥ ꯁꯅꯥ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯅꯌꯥ ꯅꯨꯄꯥꯅ ꯅꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯏꯅꯦꯍꯦ ꯃꯄꯥꯟ ꯂꯝꯗ ꯊꯣꯔꯛꯎꯅꯦꯍꯦ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯅꯦ ꯏꯃꯥ ꯅꯣꯏꯅ ꯊꯣꯛꯄ ꯐꯅꯅꯕ ꯍꯥꯏꯀꯣ ꯑꯩꯗꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏꯕ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯩꯅꯤꯡꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯩꯅꯤꯡꯉꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯐꯠ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏ ꯕꯨꯡꯉꯣ ꯀꯔꯤ ꯋꯥꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯃꯅꯦꯝꯕꯣꯛꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯕꯗꯤ ꯇꯣꯛꯈ꯭ꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨ ꯆꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯃꯈꯣꯏ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ ꯍꯥꯏ ꯆꯠꯂꯨꯅꯦꯍꯦ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯀꯧꯊꯣꯔꯛꯎꯅꯦ ꯃꯈꯣꯏ ꯃꯄꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯌꯥꯎꯔꯛꯈꯤꯅꯣ ꯍꯥꯏꯕ ꯅꯪ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯈꯣ ꯃꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯔꯁꯤ ꯍꯥꯏꯔꯤꯔꯣ ꯍꯥꯏꯌꯣꯕ ꯑꯝꯇ ꯍꯥꯏ ꯃꯃꯥ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯈꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯈꯛꯇꯔꯅꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯝꯗꯧꯈꯤꯒꯦ
ꯍꯧꯖꯤꯛꯇ ꯀꯥꯎꯊꯣꯛꯈꯤꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ꯫ ꯍꯣ ꯑꯩꯈꯣꯏꯅ ꯈꯠꯅꯈꯤꯕꯗꯨꯒꯅꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯈꯣꯏ ꯃꯄꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁ ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦꯗ꯫ ꯌꯥꯝꯅ ꯐꯠꯇꯕꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯏꯕꯨꯡꯉꯣꯒ ꯐꯖꯅ ꯆꯠꯍꯟꯈꯤꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯆꯠꯂꯣ꯫ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅ ꯌꯥꯅꯅꯕ ꯐꯖꯅ ꯂꯩꯃꯤꯟꯅꯧ꯫ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯧꯔꯣ꯫ ꯏꯄꯥꯁꯨꯅꯦ ꯅꯈꯣꯏꯒꯤ ꯌꯥꯝ ꯈꯜꯂꯤ ꯄꯣꯠꯅꯤ꯫ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯄꯥꯟꯈꯠꯂꯛꯄꯗ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯒꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯦ ꯃꯃꯥꯅꯤ꯫ ꯑꯩꯒꯤ ꯋꯥꯁꯨ ꯈꯔꯗꯤ ꯈꯥꯛꯄꯤꯕ ꯐꯩꯗ꯫ ꯃꯈꯣꯏ ꯃꯄꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯎ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯃꯤꯅꯤꯅ ꯁꯧꯔꯛꯀꯅꯤꯗ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯝꯇ ꯀꯧꯊꯣꯛꯎꯅꯦ꯫ ꯅꯪꯒꯤ ꯆꯣꯏꯔꯣꯜꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯅ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯒꯦ? ꯍꯣ ꯅꯃꯧ ꯅꯨꯄꯤꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯑꯣ꯫ ꯏꯕꯨꯡꯉꯣꯅ ꯀꯧꯕ ꯂꯥꯛꯏꯉꯩꯁꯤꯗ ꯆꯠꯈꯤꯅꯕ꯫ ꯑꯆꯧꯕ, ꯑꯆꯧꯕꯧ꯫ ꯑꯆꯧꯕ ꯀꯧꯗꯨꯅ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ, ꯈꯨꯔꯥ, ꯐꯤꯡꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯂꯝ ꯍꯣꯡꯂꯒ ꯂꯩꯈꯤꯕꯗꯣ, ꯑꯧ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ? ꯑꯗꯨꯗꯣ ꯃꯥꯏꯕꯅ ꯌꯥꯔꯔꯣꯏ ꯍꯥꯏꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ? ꯃꯥ ꯅꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯇꯦꯅ꯫ ꯈꯨꯔꯥꯕꯨ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯒꯤ ꯄꯥꯎ? ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯨꯝꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃ, ꯑꯩꯒ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯃ ꯂꯩꯌꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯃꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯤꯒ ꯂꯣꯏꯅ ꯍꯣꯡꯗꯣꯛꯅꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏꯅꯤ꯫ ꯅꯪꯕꯨ ꯑꯗꯨꯒꯤ ꯈꯨꯔꯥꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦꯍꯦ꯫ ꯈꯨꯔꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯎ ꯄꯤꯕꯤꯔꯛꯄꯒꯤ꯫ ꯑꯩ ꯆꯠꯂꯒ ꯏꯅꯥꯎꯅꯨꯄꯥꯕꯨ ꯎꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯩꯅ ꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯃꯃꯥ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕ ꯏꯃꯨꯡꯗ ꯐꯥꯎꯕ ꯆꯪꯂꯝꯗꯕꯤꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯥꯅꯨꯄꯤ ꯁꯈꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏꯕ꯫ ꯑꯩ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦꯕ ꯏꯃꯥ ꯅꯪꯕꯣ꯫ ꯁꯈꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ パンꯕ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯄꯥꯟꯕ ꯍꯧꯅꯕ꯭ꯔꯅꯤ? ꯌꯥꯔꯦ, ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗꯕ ꯅꯨꯄꯥ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯃꯥꯅꯤꯅ ꯇꯧꯔꯤꯕꯗꯨꯒ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯏꯃꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯥꯏ ꯊꯥꯅꯤꯜ, ꯏꯆꯥꯅꯨꯄꯤꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯁꯈꯤ, ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯆꯔꯥ ꯍꯦꯜꯍꯟꯕ꯭ꯔꯅꯦ? ꯃꯇꯥꯡ ꯆꯥꯗꯗꯅ ꯉꯁꯤꯈꯛ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯁꯤ ꯈꯛꯄꯨ ꯊꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯩꯔꯣ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯏꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯆꯔꯥ ꯍꯦꯜꯍꯜꯂꯕꯗꯤ ꯅꯈꯣꯏ ꯅꯃꯥꯅꯆꯥꯕꯨ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯣ? ꯅꯪꯕꯨꯗꯤ ꯅꯨꯄꯥꯅꯤꯅ ꯐꯕ, ꯑꯗꯨꯕꯨ ꯅꯃꯥꯗꯣ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯏꯕꯨꯡꯉꯣ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯃꯃꯧ ꯅꯨꯄꯤꯁꯤꯕꯨ ꯆꯔꯥ ꯍꯦꯜꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ꯫ ꯌꯥꯔꯦ ꯏꯃꯥ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯁꯈꯤꯕꯨ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯅ ꯈꯛ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯏꯃꯥꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯊꯅꯝꯂꯒ ꯑꯩꯅ ꯁꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯒ ꯁꯈꯤꯕꯨ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒ ꯂꯥꯞꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯅꯇꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯨꯄꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ? ꯅꯈꯣꯏꯒꯤ ꯅꯃꯥꯗꯣ ꯏꯆꯥ ꯅꯨꯄꯤꯅ ꯂꯩꯃꯤꯟꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯅꯦꯍꯦ, ꯈꯪꯉꯦꯗꯅ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯆꯥꯒ ꯀꯥꯏꯅꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯑꯃ ꯂꯩꯔꯒ ꯂꯩꯔꯒꯦꯔꯥ ꯑꯃ ꯂꯩꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯑꯩ ꯆꯠꯆꯔꯒꯦ꯫ ꯁꯈꯤ, ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯕ ꯅꯪ
ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯞꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯤꯡꯒꯅꯤ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯍꯧꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯧꯁꯤꯟꯒꯅꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯄꯪꯕꯤ ꯑꯩꯅ ꯌꯥꯝ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯆꯥꯗ ꯂꯩꯒꯅꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯥꯅ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯐꯔꯩꯅꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯐꯤꯕꯝꯗꯨꯒ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯕ ꯇꯥꯕꯅꯤ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯅꯪ ꯂꯩꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯨꯕꯗ ꯅꯪꯕు ꯂꯨꯍꯣꯡꯒꯅꯤ ꯏꯃꯥꯅ ꯑꯃꯨꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯗꯨꯔꯣ ꯃꯥꯅꯤ ꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯊꯨꯝꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯂꯧꯁꯤꯡꯒ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯣꯏꯅ ꯆꯠꯅꯕ ꯏꯃꯨꯡꯅꯤ ꯑꯁꯤꯗꯤ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯂꯩ ꯑꯃꯨꯕꯗ ꯑꯃꯨꯛ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯅꯤꯡꯕ ꯄꯣꯛꯑꯅꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯏꯕꯦꯝꯃ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯃꯨꯕꯅꯅꯦ ꯅꯝꯗꯅ ꯃꯨꯜꯂꯒ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯊꯥꯅꯤꯜꯗ ꯃꯇꯣꯝꯇ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯄꯥꯝꯕꯁꯨ ꯃꯤ ꯑꯁꯨ ꯎꯁꯤꯠꯇꯕ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯈꯛꯇꯪ ꯅꯨꯡꯁꯤꯕ ꯃꯆꯥꯅꯤꯅꯤ ꯃꯇꯨ ꯃꯆꯥꯒ ꯅꯨꯡꯁꯤꯕ ꯄꯣꯛꯀꯗꯕ ꯃꯤ ꯅꯠꯇꯦ ꯏꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯑꯃꯨꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯅꯆꯟꯅꯨꯄꯤ ꯑꯄꯪꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯑꯣ ꯊꯥꯅꯤꯜꯗꯣ ꯊꯦꯡꯅꯔꯝꯃꯤ ꯀꯣꯟꯊꯣꯡꯗ ꯊꯥꯅꯤꯜ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥ ꯁꯥꯎꯅ ꯏꯕꯨꯡꯉꯣ ꯃꯥꯏ ꯋꯥ ꯄꯜꯂꯛꯀꯅꯨ ꯃꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯣ ꯏꯆꯟ ꯁꯈꯤꯁꯤꯕꯨ ꯃꯇꯝ ꯈꯔ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯏꯅꯦ ꯑꯃꯨꯕ ꯃꯇꯝ ꯈꯔꯗꯒ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯟꯅꯨꯄꯤꯁꯦ ꯁꯤꯗ ꯂꯩꯍꯜꯂꯅꯤ ꯏꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯏꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁ ꯏꯅꯦ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯋꯥ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤꯅ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯏꯆꯟꯕꯨ ꯀꯕꯛ ꯀꯕꯛ ꯂꯨꯝꯖꯔꯝꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯁꯠ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤꯕꯅꯤꯗꯅ ꯏꯅꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯋꯥꯒꯅꯨ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯕ ꯊꯥꯗꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯈꯤ ꯑꯃꯨꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯏꯃꯥ ꯀꯩꯅꯣꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯁꯦ ꯃꯤꯅ ꯀꯩꯅꯤꯅ ꯈꯟꯗꯣꯔꯤꯒꯦ ꯁꯈꯤꯅ ꯉꯥꯡꯕ ꯑꯗꯣ ꯑꯃꯨꯗꯁꯨ ꯇꯥꯔꯗꯨꯅ ꯁꯈꯤ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯏꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯃꯨꯕꯅ ꯌꯥꯔꯒꯇ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤꯗ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯃꯨꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯁꯈꯤ ꯑꯃꯨꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯃꯨꯕ ꯏꯅꯦꯒꯤ ꯃꯥꯏ ꯉꯥꯛꯇꯕ ꯌꯥꯗꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯉꯣꯟꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒꯅꯦ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏ ꯑꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯍꯟꯒꯦ ꯏꯅꯦꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯅꯦꯒꯤ ꯃꯥꯏ ꯉꯥꯛꯂꯛꯎꯀꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯅꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯏꯟꯒꯅꯤ ꯁꯦ ꯉꯁꯥꯏ ꯏꯅꯦ ꯍꯣꯏ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯅꯤ ꯁꯤꯗ ꯂꯩꯔꯛꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣꯅꯤ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤꯗ ꯆꯥ ꯂꯣꯜꯍꯜꯂꯛꯀꯦꯅꯦ ꯅꯪꯕꯣ ꯌꯥꯔꯅꯤꯗ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯁꯈꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯈꯤ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯉꯝꯃꯤꯕ ꯃꯤꯠꯌꯦꯡꯗꯨꯕꯣ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯏꯃꯥ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯆꯪꯉꯤ ꯑꯩ ꯍꯩꯅꯗꯦꯗ ꯏꯃꯥ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯏꯕꯦꯝꯃ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯒꯅꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯏꯃꯥꯅꯅꯦ ꯐꯔꯦ ꯈꯪꯗꯨꯅ ꯏꯆꯥꯕꯨ ꯊꯥꯖꯅꯤꯡꯂꯤꯕꯅꯤ ꯑꯣ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯨꯄꯥ ꯀꯌꯥꯗꯅꯣ ꯊꯥꯖꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅꯦ ꯏꯃꯥ ꯅꯪꯕꯣ ꯉꯥꯡꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯂꯟꯊꯣꯏ ꯑꯣꯏꯔꯝꯃꯤ
Ibema, Haisingbiya, Napam Jatnina Chakraga, Tuna Mohalet Libadi Karigino. Nang buhik laklabadine, Aikoi de Yakaitinga Doribani. Ngasai Jatkibadi Labado Bukidai. Howju Halakbadana Labado Yarok Triba Karigino. Ibema, Mina Wangang Buddha, Lumaga Tabana Kaliba. Ima, Noigi Daram Chatuna, Hirak Libani. Aikoi di Lumaga Tari. Amubada, Najanupi Masawai sang the Biselu Hong Nabawari Sanabalo Krabanatro. Mina Taraga Imabu. Mini Gadi, Habiga Dabanate. Ima Nangbu, Nakoina Janupado, Mama Naba Ama, Kuktong Matinga Duna, Warisa Horibani. Nasidine, Ayang Wat. Akoi Saki later Banina, Jacksemana Tongjarsano. Saki, Inamayam Wari, Wadam Gasida Selo, Adugane, Duktamo Pazana Taraga, Jack to Karaton to go. I got the Potaro Kiki, Jack Loidaga, I hodoro. Ado Hiram Nagalantoy among the chunky. Saki, Mama de Yingley. Highland toy, Nangaiko. Nangaiko. La Cobasidangta. Adum Hironi Taima, Gaidoragi. Mau Nang Lane Kadigin. Ichanu piece in a jack tonga doripadi. Nang na tongaga, Najanu piece, Pisaga the Banatro. Eh, Master the Pinica Nuima. Master Tong Bayadro. I worry Hiradi, Mana Tongpum talk the Renima. Adu wait of soup. Madi, you must sing in Ningoli. Mauna Tonga Dabani. Ningol na Tongpam talk de. Oh, I saw I ipam the I say Ningoli. Mapam sida Mawis of Bagiwani. Adukanan na ti Hidegin a wonder. I knew that a hinga metallic jaggy hiduna side imadangang, but Imana even Ningoli hiduna, I hing the Kandabi the Tari. Aduga Imana di Nachanu Bibu Yumsida some tamaga. Atopanupama the Tazan of Hona Banatro. Magi Mapuro even a cobalak of a pow with a peaky the Banatro. Hey. Yumsida Tanila Ame Habidi, no one the Kanan Hide Iba. Yumsida Tanila Ame Habisi, Kanana Dam Geba. Lekaya Sida, I wouldn't shiba miamle. Adunane, Luinedame. Yari Nama, Makatarano, Jack to 8 Hongagi. Inama Wari having a drop, Adudi Potaru. Hoi hoi. Ekoisaki si, Ganam Tara Minihi, Ichanupi the ni. Ado Hiram the Galan to Magika the Fat Junkie. Mama Ibe Masanadi sounding Bonato from Japon country, Machanupida on Silaga. Bema, Zak to Dine, Ima Tongagi. In Sang Sidi, Amubana Pirambasi oina charisi. Isagi Pibam Duga, Yang Warren is Jack Tongbodo. Ayadum Tongi Wema. Inamana Aibu, Yumsida Inam than a Jalankin and a Batau Ribani. Adubo ID, Suja Jaloi. I on the Yimana, Gambakai to Dine, or talk Tabani. Asama Mama Jawari Sanarami, Nakalamarum, the Nathaniel Gi Mama Tambaldo, Machanu Padangang Lami. Imagi Pungo. Nang City, Uto Ideko. Saki Dubu, Kokpuraga Laki Heidi. Kanaraga Amutanam Liboyonganine. Nangi Mihundo, Chapchana Imana Kangi Bungo. As, Ima, Makoyi Watos. Ayuki, Jakja the Buki Jayam Lami, Jak to Purple Shilaga, Amta Jagima. Oh, Ima Lushilagi. Ije Tambal. Ho Ije Tambal. Kanano ni mapanda kaurisina. O kanano, imung the jangola o. Nupido imung the fatchang day. Hai, Bima, Bina Sakia, Nangoria. Kari lady ginang na yam tazan a laibasina. I say, Wa amatam gihina lak libani je tambal. Kari wano ni Bima, hiktatam. Hona Monupido nga sai Sakibada Ribani. Adugane. A awangi amubasiga luhongbogi wariga sanay haini che. Tambaldo ingak ngakna. Karino ni Bima. Kana luhongbogi warino na nangangi siba. Ay bugana ma ita tadre. Tanil di bab taraduna. Jaksangdagi fatokirami. Ije. Nang si di bab takidrehi. Namang nupiga awangi amubaga. Makoy anigi luhongbogi wari sari hai. Amubaga sakiga. Sabadudi natabazani. Namang nupigi mamado. Sana Hybra Kaino Aduga Wari Sari Haye Amubaga Hai Bina Sakia Chalo Taningdi Nakoina Miwangang ba Warim Suba Asukam the Pamli Basibu Karigino Mi Sibayaba Wado Ngang Liba Karigino Imonu Pido Mapam the Jum the Chakiban Saunaraga Chakibasunati Adugi Matata Ta Suzilakadorabani Nakoina Miwangang Nabatukam the Pamli do Karigino Chalo Yam to Chakurjalo
Nakoigi miwado, kadaidano manganguro. Swaida nganganu chalo. Iche thamba, nang yamna sauri. Aidi makoina haina hobodo adu khak tamba lakpani. Iche ne engoda adu yam sawaidubo kaigino. Aine chata chacha horage. Adu hairamlaga bina sakido chatkirami. Hai, mama. Nangna khalibasibu karino. Ha, karino ba? Nacha nupi ese mapuroibana harau harau lobo laingeda chalhankiba yadro. Aduga hojik phawba lehelamniba karigino. Nakoise onthokna phatkidreda. Ngangna saknaba onthokna yakidrene mama. Makhoi mapa tumi lei. Makhoina ichanupibu kaisu leitana khalibani. Adudane phat hekta thadokhrabadi. Makhoina aikhoibu usithigadro. Adusu khanthadaba yaba nate. Atai lairi. Nachanupi leibadagi namau nupi se maharani oikrene. Yare yare mama taningdre. Tong phadoksu pothaba yaidana ngangnaganu ko adumna phajana lemino. Sanado mamau nupi ka leiriba adomda laklaga thongjin mapanda leptuna. Lanthoi Sanai bima lengkhatpiro o. Nanai aikhoina chak ising phajana thiraga thamjari. Na thibong adudi chabirarodana. Ima adubu kari wangang sangang. Hai chawba natu waro. Natu se yam soningde. Mangonda bu kari gi wahai wata phajaba ngangani. Magi lichatna nganglaklibani. Najan nupi sina yamna wana ngasaidagi thong thakpa tawbase imana yengba ngamdraduna mateng pangdibani. Ima nahan khai lanthoi sho dum thongibaduni. Adudadi waramani haiduna imana nongmuta mateng pangbikhibra. O adudi mawa ma oibagi tawpham thokpa mathawni. Magi mateng po aina karigi pangani. Sumlamdamna nanabani. Mamagi wahai wata aduda chawbudu sum sawningai. Lanthoina magi nupada yenglaga. As kai kandabda chagat ngangnarino lao chak chawrase. Ayang wari ngasidi. Chak tokpagane amuk pothadrabadi yararoi. Adu hairaga lanthoidu hawgalaga fat chatkre. Lanthoigi matawadu uraga sanadi sawningbana loire. Phurubasu pharakta sawning adum nganglaga leire. Kadainu chakpa? As wana marwala mawabani. Chakso hasu phawba thiba loiramdrini tawrise. Aduga charasi laona koilaw lawribaniba. Inama kaino inamana khalisiba. Ngasaidagi wana thongdibani. Inamana khara thibiba yaidana. Kari thoedana tawino. Inamagidubu adubu mawa magili chatlo. Lanthoi phuk hawalaga sakigi mamaida khupakna kanne hekta thai aduga hairei. Aingonda mawmo hairibana khoibu maw natabro. Nakoidi hanubiro, leisabiro, aribiro. Aidi yumasida chanaraga sumbu leiri. Nangdi chanadaduna halabana natro. Aduga su halakpi nangna aingonda ngangning bangangni khaliba. Nangi wakhaldo karamba wakhalno ha. Karamba wakhalno ba. Nathaki ahalni haibasu khangdab. Adugumba lichat aduna dine. Migi imungda karamna janagani. Aduna di adum halakpi oi betabani kaino. Lanthoina usitana ngangba mayamadu taraga sakhi amadi manimpok sanadi sawbana loire. Hai chawba natu ase nganguni nangwa. Karigino mana aikhoida tawribase. Maku ibungosu mamongna tawba khuding loina yariba natro. Sanana nganglibadu makhoi amata khumde magi thokpa tumi leinakhre. Sakhisu sawning manamagi chak adu thiraga pijarami. Chak tu phajana charaba matung loiramdaida saurangna sakhi da yenglaga. Hai sakhi sinjang se kadai dagino ha. Kai de injang no ba. Mathong marang khangdaba injang se matung muna aingonda pijarakano. Hinjang phawba thongba tandana mingondagi pura ibani ne. Noi namana chana nate. Ikaibasu khara khangba tamu. Noibu nupa mayumdagi di ngasi khakta mangairi sawnaraga lakpa. Aduga nupa amada amu nayum pananaba hotnaribani ne. Nangbu ibema aikhoigi izat mangnanabadi tawramganu ne. Wado irenjana loisilaba matungda. Nayumdo pangesu palo. Wahaido hairamlaga chak adu khara lemba adu ising joro hekta haijalamlaga makhut hamlaga chaksang adudagi phat thoki. Hai lanthoi haibi waraktabi nang sida lao ba. Waraktabi ibema nang sida lakho ba. Nathibong charaga loisangani khangdriba karigino. Nangbu miron thungdabi nupira haibanida. Ho aisuna hamakai aduk sangbase tawraga laklibani. Yam ware adunane khara pothaba pami. Ichanupi leiringaida aisu khara pothaba yaina. Ahalga anganga leminarabadi angangna loina tawdawni haidaine. Aduna sakhina aingondagi angang oibanina mana tawpham thokpado adugi haibani. Thoktrane ima.
ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯑꯩꯅ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯏꯃꯥꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯈꯤ ꯂꯥꯛꯑꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯇꯧꯐꯝ ꯊꯣꯛꯑꯦ ꯀꯩꯅꯣ ꯑꯁ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯤ ꯀꯥꯟꯅꯗꯕꯗꯅꯦ ꯅꯈꯣꯏꯒ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯃꯥ ꯅꯣꯏꯒꯤ ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕ ꯃꯄꯥ ꯃꯆꯥ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯆꯧꯕꯅꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯔꯝꯅꯁꯨ ꯁꯥꯎꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯖꯤꯜꯂꯛꯀꯗꯧꯔꯤ ꯁꯈꯤꯅ ꯆꯠꯈꯤꯕꯗꯣ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ ꯁꯨꯡꯉꯅꯦ ꯍꯜꯂꯛꯇꯕ ꯉꯝꯃꯤꯗ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯏꯃꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅꯅꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗꯤ ꯁꯨꯔꯒ ꯆꯥꯕꯅꯤ ꯑꯗꯨꯅ ꯁꯨꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯨ ꯃꯥꯒꯤ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯆꯁꯅꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯨꯒꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯃꯨꯕ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯃꯨꯕ ꯎꯕꯗ ꯊꯥꯅꯤꯜꯗꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯊꯥꯅꯤꯜ ꯅꯪ ꯊꯕꯛ ꯆꯠꯇꯧꯒꯤ ꯊꯣꯔꯛꯑꯕ꯭ꯔꯣ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯧ ꯇꯥ ꯑꯃꯨꯕꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯊꯣꯔꯛꯏꯕꯁꯤꯕꯨ ꯑꯌꯨꯛꯁꯤꯗ ꯊꯥꯅꯤꯜ ꯏꯌꯥꯝꯕꯁꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦꯅꯦꯍꯦ ꯄꯪꯂꯥꯞ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦꯗ ꯌꯥꯝ ꯅꯛꯄ ꯄꯣꯠꯅꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯈꯔꯅ ꯋꯥ ꯅꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯅꯈꯣꯏꯕꯨ ꯅꯨꯄꯤꯗꯤ ꯑꯃꯈꯛꯇ ꯅꯨꯄꯥ 2ꯅ ꯂꯧꯕꯒꯤ ꯉꯔꯥꯡ ꯑꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯑꯗꯣ ꯀꯔꯤꯕꯨ ꯍꯥꯏꯅꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ 2ꯗꯣ ꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯦ ꯑꯁꯨꯝꯅ ꯅꯥꯆꯦꯞꯅ ꯌꯩꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯊꯣꯛꯄꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯃꯨꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ ꯑꯃꯨꯕ ꯁꯅꯥ ꯍꯣꯏꯗ ꯌꯧꯔꯛꯂꯤ ꯑꯆꯧꯕ ꯁꯥꯎꯅ ꯑꯃꯨꯕꯗ ꯌꯦꯡꯂꯒ ꯑꯃꯨꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯅꯨꯡꯊꯤꯟ ꯄꯣꯞꯄꯣꯞꯇ ꯑꯃꯨꯛ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯨꯝꯃꯨꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯕꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯕꯨ ꯀꯔꯤꯅꯣꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯅꯆꯥꯅꯨꯄꯤꯒ ꯏꯕꯨꯡꯉꯣ ꯑꯃꯨꯕꯒ ꯑꯩꯒ ꯑꯩꯈꯣꯏ 3 ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯒꯦꯅ ꯇꯧꯕꯅꯤ ꯀꯔꯤ ꯊꯕꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯒ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒ ꯀꯔꯤ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯍꯣ ꯅꯆꯥꯅꯨꯄꯤꯅꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈꯤꯅꯅꯕ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯕꯕꯨ ꯀꯧꯔꯤꯕꯅꯤ ꯆꯠꯃꯤꯟꯅꯅꯕ ꯑꯆꯧꯕꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯍꯦꯛꯇ ꯊꯥꯔꯒ ꯍꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯅꯪ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯃꯥꯅꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯉꯥꯏꯈꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯨꯕꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯑꯣꯏꯔꯗꯅ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕ ꯁꯅꯥꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯤꯡꯕ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯅꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯑꯗꯨꯅꯅꯦ ꯑꯃꯨꯕꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯇꯧꯕ ꯑꯃꯨꯕꯗ ꯂꯩꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯕ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤ ꯑꯆꯧꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯏ ꯑꯃꯨꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯕ ꯅꯅꯦꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯤ ꯅꯪꯅ ꯄꯥꯝꯂꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯏꯁꯨꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯧ ꯍꯜꯂꯛꯄꯤ ꯌꯥꯝꯅ ꯄꯥꯝꯕ ꯏꯕꯨꯡꯉꯣꯗꯤ ꯑꯉꯥꯡꯁꯤꯁꯨ ꯐꯖꯅ ꯌꯣꯛꯑꯗꯅ ꯅꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ ꯅꯔꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯇꯥꯔꯤꯕ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯍꯥꯛꯅ ꯁꯈꯤꯕꯨ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯈꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯝꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯈꯟꯕ ꯑꯗꯨꯃꯛꯅ ꯃꯥꯅ ꯁꯈꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯃꯥ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯏꯅꯦ ꯁꯅꯥꯒ ꯅꯆꯥꯅꯨꯄꯤꯒꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯈꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯍꯜꯂꯛꯄꯤ ꯅꯆꯥꯅꯨꯄꯤꯕꯨ
ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯄꯥꯈꯪ ꯄꯨꯡꯁꯦꯡꯉꯩꯅ ꯅꯆꯥꯅꯨꯄꯤ ꯒꯔꯚ ꯄꯨꯔꯕꯤ ꯍꯜꯂꯛꯄꯤꯁꯤꯕꯨ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯧ ꯍꯜꯂꯛꯄꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯣꯛꯀꯅꯤ ꯂꯥꯏꯙꯤꯕꯤꯒꯨꯝꯅ ꯍꯤꯡꯂꯕ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯈꯛ ꯄꯥꯝꯗꯦ ꯃꯥꯃ ꯑꯃꯨꯕ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣ ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯆꯠꯂꯣ ꯑꯃꯨꯕꯗꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯗꯨ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯆꯥꯛꯂꯒ ꯂꯩꯍꯧꯔꯦ ꯀꯔꯤꯗꯤ ꯇꯧꯅꯤ ꯕꯦꯃꯥ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅꯦ ꯐꯖꯅ ꯆꯠꯈ꯭ꯔꯣꯅ ꯑꯩ ꯁꯅꯥ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯕꯗꯤ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯣꯠꯄꯗ ꯏꯆꯥꯁꯦ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯕꯅꯤ ꯍꯥꯏ ꯁꯈꯤꯌꯥ ꯀꯥꯏ ꯂꯩꯒꯦꯃꯤ ꯅꯪꯕꯣ ꯍꯦ ꯂꯟꯊꯣꯏ ꯀꯩꯗꯧꯔꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯪꯒꯤ ꯐꯤꯕꯝꯁꯤꯒ ꯅꯪꯅꯁꯨ ꯈꯔ ꯇꯧꯕꯤꯕ ꯌꯥꯕꯅꯤ ꯏꯔꯩꯃ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯈꯔ ꯈꯜꯂꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯔ ꯁꯨꯕꯒꯤꯕꯨ ꯋꯥꯔꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯏꯃꯥ ꯑꯩ ꯏꯔꯨꯖꯗ꯭ꯔꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯤꯔꯝꯃꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯈꯤ ꯁꯥꯎꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯆꯔꯒꯦ ꯅꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯥꯗꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯇꯧꯕꯤ ꯑꯩꯕꯨ ꯏꯁꯥ ꯋꯥꯏ ꯁꯪꯗꯦ ꯍꯥꯏꯗꯨꯅ ꯁꯤꯗꯗꯤ ꯏꯅꯝꯃꯅ ꯑꯩꯕు ꯂꯥꯛꯅꯕ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗꯦ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯋꯥꯏꯔꯝ ꯇꯛꯁꯤꯟꯕ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯅꯦꯍꯦ ꯌꯥꯝ ꯀꯨꯏꯔꯦ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤꯅꯤ ꯑꯃꯠꯇ ꯍꯩꯇ꯭ꯔꯦ ꯕꯦꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯅꯅꯝꯃꯅ ꯇꯧꯔꯒ ꯂꯥꯛꯂꯤꯕꯅꯤ ꯅꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯛ ꯆꯥꯕ ꯈꯛꯇꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯏꯟꯖꯥꯡ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯅ ꯅꯅꯝꯃꯗ ꯉꯥꯡꯕꯤꯔꯤꯕꯅꯤ ꯅꯪꯒꯤ ꯅꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯏꯕꯦꯝꯃ ꯕꯥꯕꯥ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯒꯤꯅꯦ ꯏꯅꯝꯃꯕꯨ ꯑꯣꯠꯄꯗꯣ ꯇꯣꯛꯑꯣ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯤꯕꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯅꯝꯃꯁꯨ ꯋꯥꯔꯤꯕꯅꯤ ꯏꯃꯥ ꯏꯅꯝꯃꯕꯨ ꯌꯥꯝꯅ ꯂꯥꯛꯅꯕꯤꯔꯅꯨ ꯄꯦꯟꯗꯕꯒꯤ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕꯅꯤ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯈꯤꯠ ꯍꯦꯟꯃꯜꯂꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯅꯤ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯦ ꯁꯈꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯕꯦꯃꯥ ꯑꯩꯈꯣꯏ ꯊꯤꯟꯒꯦꯅꯦ ꯅꯇꯣꯝꯇ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯂꯥꯛꯏꯉꯩꯗꯗꯤ ꯏꯔꯦꯟꯖꯅ ꯍꯜꯂꯒꯦꯗꯤ ꯈꯟꯗꯦ ꯕꯥꯕꯥ ꯌꯥꯔꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯇꯣꯝꯇ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯏꯇꯣꯝꯇ ꯑꯗꯨꯝ ꯍꯟꯈꯤꯒꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯃꯇꯣꯝꯇ ꯆꯠꯈꯤ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯀꯥ ꯑꯃ ꯍꯦꯟꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯝꯃꯤ ꯂꯟꯊꯣꯏꯅꯁꯨ ꯃꯆꯟꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯅ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗꯅꯕ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯈꯤ ꯍꯜꯂꯛꯄ ꯎꯕꯗ ꯃꯅꯦꯝꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯔꯦ ꯏꯃꯥ ꯑꯩꯅ ꯈꯪꯗꯗꯨꯅ ꯉꯥꯡꯈꯤ ꯁꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯅ ꯈꯣꯏꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯕꯦꯃꯥ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯦꯝꯅꯤꯅꯦ ꯏꯆꯥꯅ ꯐꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ಮಿಕುꯞꯇꯗꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯉꯥꯛꯄꯤꯗꯅꯤ ꯃꯅꯦꯝꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯇꯥꯔꯒ ꯁꯈꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯅꯤ ꯈꯟꯕꯗ ꯁꯈꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯐꯥꯔꯒ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯍꯜꯂꯛꯂꯤ ꯁꯈꯤ ꯂꯩꯔꯝꯕ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥ ꯎꯔꯒ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯁꯦ ꯄꯣꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯌꯨꯝꯁꯤ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯥꯟꯅ ꯂꯧꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕꯗꯨꯗꯤ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡ ꯊꯕꯛ ꯍꯟꯕꯤꯔꯛꯑꯕꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯊꯥꯅꯤꯜꯁꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯤꯜꯂꯛꯏ ꯀꯅꯥꯅ ꯊꯤꯜꯂꯛꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯁꯤꯅꯆꯤꯡꯕ ꯑꯃꯠꯇ ꯍꯪꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯍꯪꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯔꯨꯖꯝ ꯂꯥꯎꯅ ꯑꯝꯇ ꯍꯩꯊꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤ
ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯗꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯁꯈꯤꯒꯤ ꯃꯃꯥ ꯁꯅꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯅꯨꯄꯥ ꯊꯥꯅꯤꯜꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯒꯠꯂꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯝꯃ ꯂꯟꯊꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯈꯤ꯫ ꯃꯗꯨ ꯈꯟꯗꯨꯅ ꯁꯈꯤꯅ ꯃꯅꯝꯃ ꯂꯟꯊꯣꯏꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯈꯟꯖꯈꯤ꯫